Rep Tounaba Hotnaringeida Nupa gi Athibam Lenthatkhre Sahi nifu manga surabe yumgi mau amada mapuroibana sathokibagi khudongchaba lauraga ijat manganaba hotnabani haiba nupa amage Genital Lenthatkhre haire Madhya Pradesh ke Sidhi district headquarter dage kilometer yankairom thamna leiba khungangda Sagol sel numit ke numidang pung 12 rom tabada thokibani haina police na haire Sahi nifu manga rom suraba nupa adu Rewada leiba SJ Medical College and Hospital da layengkhre Genital Lenthatkibagi damak nupa aduna police ta wakatkre Isagi ayaba yaudana BJP gi candidate ki ming laukthorokpada yaubire Sikha Mitra West Bengal da General Assembly election gi campaign khamthengna kansilakpaga loinana Bharatiya Janata Party gi ticket ta vote lep kadaba candidate singi ming ngarang laukthokraba matung Kolkata ge Chauringi Assembly dage party asige nomi oina laukthokpada yaukhrabi Sikha Mitra na mahaki ayaba yaudana mahaki ming yauksin bire haina claim taukhre laikhidraba Congress ki lusingba Somen Mitra gi loina be asina makata na phongdokhibada lakliba election asida mahakti contest tawroi haikhi mahak BJP da yaukhibasu leite haina phongdokhe mamangda mahakna BJP gi leader Subendra Adhikari ga unaruraba matung party asida yaure haina tonga sandokpa laikhe Marak asida party asiga akanba lamba taunagani haina panariba ruling ge Trinamool Congress ki lusingba kayana asigumba thawong asida yaningdaba phongdokle party asigi MP Mahuta Mitra na phongdokhibada BJP gi ticket tanabada yaudaba misu ticket pisilakle makoina homework darkar oire haina tweet tawrakhe panba yabadi mamangi hapta da Kerala ge General Assembly election da party asigi candidate ki ming laukthorokpada Mananthwade Assembly da sahi kuntraga mathoi suraba tribal nupa amagi maming yauksilakpadage mahak masana politics dage potharabane election asida contest tawraroi haina phongdokpa laikhrabane additional SP Thaunaujam Brinda da The Great Indian Women Awards 2021 pirakre additional SP Thaunaujam Brinda da The Great Indian Women Award 2021 pirakre Award asi sahi asigi April thada lanthokadore UN International Day 2021 ga mari lainana thauna phabisingda khangatuna piba award ase additional SP oiriba drug pu maru phangna muthanaba honabada thodang logduna lakhibe Brindada nupi ama oina mahakna tawrakpa thabak sing maikai kayadagi pirakpa sapu sing thengnakhiba duda Ikai khumnaba utuna The Great Indian Women Award 2021 ase pirakhibane award asi pirakle haibage ayiba cherol Gaiwa Organization Committee gi chairperson onka reswar randen sahi tawduna tharakhibane Jiribam gi pakhang singna kasarda thabal chongba chatpa police na ngarang dagi thingba haukhre Mars kunipan dagi hauna pangthokadoriba yauksang kumai ge mangoina na hauzik Assam ge Kasar district ta leiriba mitaina taba khulsingda numidangi matamda thabal chongbagi thoram pangthoknare ngasi numit nini humnigi mamangdagi numidangi matamda kasar ge mitai khulsingda thabal chongba horakpadage jeribamda leiba pakhangsingna numidangi matamda thabal chongba leptana chatnare adubu ngarangdagi hauna jeribam district police na jiri thong landuna kasarda thabal chongba chatpa athingba thamkhre Pau se asina phangba paugi matungina de hauzik Bharat ki state kayada COVID-19 gi ani suba laichat yamna kanna sandorokliba asina SOP thugaiduna miyam punnuna thabal chongba laichat asi sandoknabagi achauba maram oirakpa yabagi akiba leibana Jiribam police na jiri gi pakhangda kasarda thabal chongba chatpagi athingba ase thambani haire ngarang numidangdagi hauna jiri thong mayaida kasarda thabal chongba chatkadabagi thoglakpa Jiri pakhang sing thingduna masa masagi mayumda halankhe makhata nasu athingba si sathakigani haire amaromda jiribam gi pakhang kharana paukse asida phongdorokpagi matungina de police na numidang thabal chongba chatpa jiri pakhang sing budi thinglaga Kasar district age leptana sanglak liba miyam de COVID-19 gi SOP ngakna sanglak libara haibadu yangsinba tawdana ikom kom na changhalle Maduna Jiribam police na laukhat liba section thawrang ase nakal amarom da de free thaduna thamba
अरेंबा ताबगी फिबमदा लाकनी मदुना सिलचर रोमदगी जरीबामदा संगलकलिबा मियोइसिंगसु लखटपम थोकपा थबकसिंग अदु पुलिसना चपचाना लखटलु हाइना फोंदोखे IM की चेयरमैन ना इंडिया बु नागा इशू लोइसिनब होनदे हाइख्रे सही कुलुमदोइ सुरबा नागा पॉलिटिकल इशू पुक्सेल सेंगना थबक तौद्रे मसीना सही मंगा हेलबा फ्रेमवर्क एग्रीमेंट कमदौना चनगदगे हाइबदु लेपंगमद्री हाइना फोंदोख्रे हंदकता लोइसिनखिबा बजेट सेशन मनुंगदा स्टीयरिंग कमिटी की चेयरमैन सु ओइरिबा यारु इयो क्यू तकपुगी अयिबा वारोल अदु असी हो अफाउमाइना पाथोखी हाइरे प्रेस थादोरकपा वारोलदा मखा तारदुना अदुम ओइनमक महकना NSCN गे फिरेब अमुक हन्ना पल्लदुना फ्रेमवर्क एग्रीमेंट असे नागा पॉलिटिकल सोल्यूशन गे यामना क्रेडिबल लॉजिक नि हाइखी हाइरे IM गे चेयरमैन असिना इसोरना पीबा नागा पॉलिटिकल आइडेंटिटी मांगन तागनबा मतम सांगना ngaihunduna थौसादना नमथाक तौदुना थाजदबा लालोंग कया चथरी हाइनसु फोंदोकी हाइखी महाकना NSCN IM बु थौना अमदी पांगल हापीबगीदमक इसोरबु थागतपा फोंदोकी हाइरे सुलुहु हासिनना तांजानिया की अहानबा नुपी प्रेसिडेंट ओइख्रे प्रेसिडेंट जॉन मागुफुलीना करिनो खंगदबा मसागी अनाबा अमदगे खंगौदना लैखिद्रबगी तुंगदा तांजानिया के सामिया सुलुहु हासनबु लैबाक असिगी अहानबा नुपी प्रेसिडेंट ओइना ngarang irai numitta wasak lौख्रे मणिपुर कोविड-19 लाइसेट की मीपाइबा हेंगलकले गाड़ी एक्सीडेंट सिरबा नहा अनि टेस्ट तौबदा पॉजिटिव ओइरमले लमदम असिदा कोविड-19 की लाइसेट असिगी अयाम्बा सरुक लाक्सिनबा ngamle हाइना स्टेट लेंगाक असिना तत्तना फोंदोकपदा नतना स्टेट असिदा नोंगमदा मियोय मंगा फाउबा यौना पॉजिटिव ओइबा थेंगनद्रबसु लमदम असिगी मिया मरक्ता कोविड की लाइसेट असि पाक सन्ना संदोकलंबा याबगी ओइथोकपा लैरे मसिगी फिबम हाइबबु बिष्णुपुर डिस्ट्रिक्ट के सुनु सिफाई गोलाई मपादा ngarang नुमिदांग पुंग 12 रोम ताबदा थोखिबा लंबीगी खुदोंथीबा थोकदोक अमदा लैखिद्रबा चही नौरिबा नुपा मचा अनि रिम्स की मोक्ता पोस्टमार्टम तौनबा रैपिड एंटीजन टेस्ट RAT तौबदा कोविड-19 पॉजिटिव ओइरम्बा थेंगनरिबा सिने हिरम असिगी मतांगदा रिम्स के डिप्यूटी मेडिकल सुपरिंटेंडेंट N संजित थादोरक चेरोल अमगे मतुंगिन्ना लाइवक थीबा थोकदोक अदुदा लैखिद्रबा लौक्सुलबुंग आइमोल विलेज दगे WP चुंगपा आइमोल सही 19 अमदे पोत्संगबम मयाई लेकाई दगे खुंद्राकपम लैसेंबा मैतै सही 19 असे पोस्टमार्टम तौनबगीदमक मोइरांग पुलिस स्टेशन गे SI ओलखोमांग हाउकिपना हॉस्पिटल असिदा पुखलखिबने कोविड-19 की लाइचत असिना मरम ओइदुना हॉस्पिटल असिदा पोस्टमार्टम तौद्रिंगैगी मांगोइनना कोविड टेस्ट तौगदबनी हाइबा कांगलोनगी मतुंगिन्ना असिबा हक्चांग अनिदगे सैंपल लौदुना RAT तौबदा कोविड-19 पॉजिटिव ओइरम्बा थेंगनखिबनी हाइरे फ्रांस ता नौना था अमत सुपना अथिंगबसिंग थमख्रे फ्रांस ता कोविड-19 गे अहुम सुबा वेब लाकपा मरक्ता ngasi dagi hauna tha ama chupna lockdown lauthokre